ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯃꯩꯇꯩꯁꯤꯡꯗ ꯍꯧꯖ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝꯒ ꯇꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝꯗ ꯑꯅꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯇ꯭ꯔꯨꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯜꯉꯥꯛꯂꯤꯕꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯠꯇꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯗꯨꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯍꯨꯝꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯄꯨꯡ 23ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯨꯟꯊꯩ ꯄꯥꯟꯃꯩꯅ ꯁꯍꯤ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯏꯟꯄꯤ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯁꯗꯔ ꯍꯤꯜꯁ, ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯎꯊ ꯋꯦꯁ ꯁꯗꯔ ꯍꯤꯜꯁ ꯑꯃꯗꯤ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯃꯣꯜꯇꯥꯝ ꯔꯤꯖꯟꯅ ꯄꯨꯡ 23ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯃꯁꯥꯡ ꯑꯁꯤ ꯅꯧꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯂꯝꯕꯤ ꯃꯁꯥꯡ ꯑꯁꯤ ꯔꯣꯡꯃꯩ ꯅꯥꯒꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯥꯡ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯔꯛꯄꯗ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯁꯤ ꯔꯣꯡꯃꯩꯒꯤ ꯂꯝ ꯑꯣꯏꯖꯔꯕꯁꯨ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯌꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 6ꯇꯒꯤ ꯍꯧꯅ ꯀꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯀꯌꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯃꯥꯜꯁꯤꯡ ꯄꯨꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯒꯥꯔꯤ 500 ꯔꯣꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁ꯭ꯀꯣꯠ ꯂꯩꯇꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯄꯟꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯒ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8ꯇ ꯒꯨꯋꯥꯍꯥꯇꯤ, ꯁꯤꯜꯆꯔ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤꯁꯤꯡ, ꯄꯦꯇ꯭ꯔꯣꯜ ꯇꯦꯡꯀꯔ, ꯒ꯭ꯌꯥꯁ ꯕꯨꯂꯦꯠ, ꯁꯤꯃꯦꯟꯠ, ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗꯤ ꯆꯦꯡ ꯒꯥꯔꯤ ꯀꯌꯥ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯊꯣꯛꯄ ꯌꯥꯗꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯀꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯄꯟꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯟꯗꯤꯃꯦꯟꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕ ꯑꯃꯗꯤ ꯂꯩꯉꯥꯡꯄꯣꯛꯄꯤꯗ ꯍꯥꯟꯅ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈꯤꯕꯗꯒꯤ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃꯗ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤꯅꯤ꯫ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯜ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯅꯤꯔꯣꯝ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯒꯥꯔꯤ 300 ꯂꯣꯝꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕ, ꯏꯔꯨꯖꯕ ꯃꯇꯝꯗ ꯂꯨꯄꯥ 10ꯗꯒꯤ 50 ꯐꯥꯎꯕ ꯄꯤꯔꯒ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤꯁꯨ ꯄꯥꯛꯅ ꯐꯪꯗꯦ꯫ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯈꯣꯡꯍꯥꯝꯐꯝ ꯂꯩꯇꯕ ꯑꯁꯤꯅꯤ꯫ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯈꯝꯊꯦꯡꯅ ꯁꯥꯔꯦ꯫ ꯃꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ, ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯂꯨ, ꯇꯤꯜꯍꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯄꯠꯄ ꯄꯨꯝꯕ ꯌꯥꯎꯔꯛꯂꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁ꯭ꯀꯣꯠ ꯄꯤꯕꯤꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯝꯐꯥꯜ ꯌꯧꯔꯛꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥ ꯃꯥꯡꯕ ꯇꯥꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫